Pai mayang chaliba January tha ing kumja lising ani kuntaruk asigi haukiba tang 16 nungthil numidang waramda hak maitai na di longgoi haina khangnaba aduga magi mafamduda thelamba koigi signboard macha masu sing amadi sarkar gi settlement record tasu ona ronggor haidana ronggor si RANGARE ronggor haidana lay ado ronggor bu maitai na longgoi haina khangnarakpa sigi maramsi ngakna thongningai di oide karina haibada maitai ipa ipu singdi Manipur gi political agent oiramba akoigi mekulok sahebu mana makru saheb ka haiba adegi maxwell bu machine haiba adegi commissioner bu kameson haiba adu kaya akoi chitharol ku mabaga na chingbada ubani na ngangna thokte akoi ronggor hariba mafamsi akoigi maitai chingna longgoi haina khangnaram batai ada hojiksu khangnari longgoi maitai khun haibadi yadre hanadi maitai yam chaungna khunji mokhoigi khungi ahal laman chingna hainabada mokhoina tarakpa warida mokhoi hojiki ahal laman chingna amuk angang oringida tarakpa wahida warida akoigi karigumba kanagumba singna deva karmagi barton tawba chatpada kanagumba amana khundon amadagi amana atopa amana khundon amadagi tawrakpada mabani thengnaba matamda aikoigi numidang wairam oi haidana ayu anganbadagi tawrakpada dumai tawna mi yam paksanna yumsi angang singna gadi yum chatruk muk tarami ga hai yam chauna leiramba tai adubu kogi sing ichaugi dagi lambi thong pattabagi naknasu leiba adu dagi mathang mathang hongdok khidana ngasidi sumnagi mi akoigi yumthong 15 khak lei adu leiriba phibamchu yamna pungning nungsiningai haiba tare koigi atopa jatiga chamban wangma leiminaba aduga hek akoigi sumangda dari samnabadawna leiba so yum ama ani yawi hai madu thenga thengjingiba matang oiba aduga changuraga maduga aina video recording ga tawbudusu hek hangoijadana ai changjarakte ada yum 15 si punna leibasu natte macai mayang marakta mayang khallaga soroki nopok thangba paringda leibani hairiba akoi ronggor maitaina longgoi hairiba akhunasi part 1 to 3 haidana Google Map ta thengnajai ado haugiba election bawde Assam gi election bawdadi akoigi porkhola assembly segment gi constituency gi manung channa leramba ado handak delimitation tawgiba matungdadi Katigora haiba mafam sida chankhre hai aduna masigi thoidokpa khangnade aduga maitaina leihoribasi akoigi ronggor part 2 da oiba tai 1 ga 3 ga sidana maitai leitaba adum masi lambi si masigi kun changnanaba lambi si onthokna yamgraba hujiki matamdadi ahak isamangna kasargi lamdam khangjarakpa si chahi nifu henjare 1979 da akoigi Mizoram gi PWD thabuk macha ama phangaga tawjaba matamduda Mizoram da leiramba aikoigi mi singji office makhal loisang da thabak tawbiramba workshop ta phi tubuda kari tawramba singje kasar barak tangpaki mioi ngaktani aduna ahal laman sing yamba sing marup mapang sing inau sing leiramba matamdudagi hauna luna chana tawna ama phawba kainade ngasi phawda akoi laioi gi busu mayam yaure ngasi phawda luna chana tawbiba nuksina tawnajaba ngaktani aduna yam kuire aduga matamduda aikoina khangjarakpa kasar lamdamgi phibamga ngasi oireba kasar lamdamgi phibam chigadi angakpa amambaga anganbaga khenabadungna khenare haibada haimanba thoe khanjai ado ngasi di khungang amma kasar lamdamgi khungang amma chatpada chatnadaba lambi se ama ani khakta nate manga tara thokna leiba mafam na ayamba oisele ado yamna ai kuidriba mamang chahida oitai jiribamda ai ki kajin sing akoigi kurai kajin sing moi thabak mafam chana tawdana aikoigi
ꯖꯤꯔꯤꯗ ꯕꯥꯝꯗ ꯄꯣꯁꯇꯤꯡ ꯇꯥ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯑꯩꯅ ꯕꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯕꯣꯟ ꯇꯔꯥꯄꯨꯔ ꯂꯩꯖꯩ ꯑꯩ ꯏꯅꯥꯛꯇ ꯂꯥꯛꯏꯕꯅꯤ ꯂꯥꯛꯏ ꯑꯩꯅ ꯂꯝꯕꯤ ꯐꯖꯅ ꯇꯥꯛꯄꯗꯣ ꯃꯣꯏ ꯏꯟꯗꯦ ꯒꯨꯒꯜꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯅ ꯅꯣꯏ ꯒꯨꯒꯜꯗ ꯌꯦꯡꯉꯒ ꯂꯥꯛꯇꯥꯔꯗꯤ ꯅꯣꯏ ꯂꯝꯕꯤ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯛꯑꯦ ꯌꯧꯗꯣꯔꯦ ꯍꯥꯏꯔꯒ ꯀꯣꯟꯅꯗꯤ ꯁꯤꯜꯆꯔꯔꯣꯝꯗ ꯍꯥꯏꯒꯠ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩꯅ ꯂꯣꯡꯒꯣꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯗ ꯔꯣꯡꯒꯣꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯪꯕ ꯌꯥꯝ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗ ꯁꯤꯜꯆꯔꯒꯤ ꯔꯥꯅꯤꯔ ꯘꯥꯠ ꯍꯧꯖꯤꯛꯇꯤ ꯔꯥꯅꯤꯔ ꯘꯥꯠꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒꯤ ꯃꯃꯤꯡꯗ ꯔꯥꯅꯤꯒꯤ ꯘꯥꯠꯅꯤ ꯍꯥꯏꯗꯅ ꯔꯥꯅꯤꯔ ꯘꯥꯠ ꯍꯥꯏꯅ ꯈꯪꯅꯔꯛꯄꯅꯤ ꯍꯥꯟꯅ ꯍꯤꯅ ꯂꯥꯜꯂꯝꯕꯅꯤ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯒꯤ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 12 ꯑꯣꯏꯔꯝꯕ ꯇꯥꯏ ꯒꯨꯒꯜꯗ ꯀꯤꯂꯣꯃꯤꯇꯔ 23 ꯊꯥꯏ ꯃꯁꯤ ꯂꯥꯛꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯥꯄꯨꯔ ꯀꯔꯤ ꯃꯥꯁꯤꯝꯄꯨꯔ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯂꯥꯛꯑꯒ ꯂꯩꯕꯅꯤ ꯃꯁꯤ ꯔꯥꯅꯤꯔ ꯘꯥꯠꯁꯤ ꯍꯤꯅ ꯂꯥꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯊꯣꯡ ꯁꯥꯔꯦ ꯊꯣꯡꯗꯨ ꯔꯥꯅꯤꯔ ꯘꯥꯠꯀꯤ ꯊꯣꯡ ꯍꯥꯏꯕꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯃꯤꯡꯗ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯃꯤꯇꯣꯞꯀꯤ ꯃꯃꯤꯡ ꯑꯃꯗ ꯑꯜꯊꯥꯞ ꯁꯦꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯟꯗꯅ ꯃꯁꯤꯒꯤꯁꯤ ꯊꯣꯡꯁꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯕꯦꯔꯈꯥꯜꯒꯤ ꯏꯅꯥꯎ ꯄ꯭ꯔꯕꯤꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯖꯂꯥꯜꯄꯨꯔ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯩ ꯎꯠꯆꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯂꯥꯟꯊꯣꯛꯑꯒ ꯃꯗꯨ ꯔꯥꯅꯤ ꯘꯥꯠꯁꯤ ꯍꯧꯖꯤꯛꯀꯤ ꯃꯩꯇꯩꯅ ꯂꯣꯡꯒꯣꯏ ꯍꯥꯏꯔꯤꯕ ꯔꯣꯡꯒꯣꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯀꯨꯝꯕ ꯂꯥꯞꯄꯝꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯀꯥꯔꯤꯕ ꯍꯧꯖꯤꯛꯀꯤ ꯈꯨꯡꯒꯪꯁꯤꯗ ꯊꯦꯡꯅꯖꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝ ꯅꯛꯅ ꯃꯣꯏꯅ ꯀꯥꯍꯧꯔꯤꯕ ꯀꯩꯊꯦꯜꯁꯤ ꯕꯪꯒꯥꯔ ꯕꯖꯥꯔ ꯍꯥꯏꯗꯅ ꯑꯃ ꯑꯩ ꯃꯦꯞꯁꯤꯗ ꯎꯠꯆꯔꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯣꯂꯥꯔꯣꯝꯗꯒꯤꯁꯨ ꯑꯃꯗꯩꯁꯨ ꯆꯪꯕ ꯌꯥꯕ ꯑꯩꯍꯥꯛꯅ ꯂꯥꯛꯆꯈꯤꯕꯗꯨꯗꯤ ꯑꯩꯍꯥꯛꯅ ꯀꯃꯥꯔꯕꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯈꯣꯂꯥ ꯆꯥꯟꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯑꯅꯤ ꯇꯥꯡ 12-13ꯒꯤ ꯑꯍꯤꯡ ꯂꯦꯛꯆꯕ ꯈꯤꯕ ꯃꯇꯝꯗꯨꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯠꯆꯈꯤꯕꯅꯤ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏ ꯀꯃꯥꯔꯕꯣꯟꯗꯒꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯤꯜꯆꯔ ꯔꯣꯝꯗꯒꯤ ꯂꯥꯛꯑꯒ ꯔꯥꯅꯤꯔ ꯘꯥꯠꯇ ꯕꯔꯥꯛ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯈꯔ ꯍꯥꯏꯒꯠꯂꯒ ꯀꯂꯥꯏꯟ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯖꯇ꯭ꯔꯥꯄꯨꯔ ꯍꯥꯏꯅ ꯇꯥꯎꯟꯁꯤꯞ ꯑꯃ ꯑꯣꯏꯔꯦ ꯗꯨꯀꯥꯟꯒ ꯑꯆꯧꯕ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯖꯔ ꯆꯥꯎꯈꯠꯂꯛꯏꯕ ꯀꯩꯊꯦꯜ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯃꯗꯩꯁꯨ ꯆꯪꯕ ꯌꯥꯕ ꯉꯁꯤꯗꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯝ ꯅꯥꯇꯩ ꯈꯨꯗꯣꯡ ꯆꯥꯔꯕ ꯃꯐꯝꯅꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯆꯠꯆꯔꯨꯕꯒꯤ ꯄꯥꯎꯗꯝ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯃꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯍꯧꯁꯥꯒꯨꯝ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯜꯂꯨꯛꯆꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯡ 18ꯒꯤ ꯄꯨꯡ 4:15 ꯆꯠꯂꯦ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯑꯩꯈꯣꯏ ꯀꯃꯥꯔꯕꯣꯟꯗꯒꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯗꯤꯖꯦꯟꯅ ꯃꯥꯒꯤ ꯀꯥꯔꯗ ꯃꯌꯥꯝꯕ ꯃꯩ ꯇꯥꯖꯧꯒ ꯃꯕꯥꯏꯒ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀꯃꯥꯔꯕꯣꯟꯗꯒꯤ ꯂꯥꯛꯄꯗꯗꯤ ꯑꯁ ꯃꯊꯦꯛ ꯃꯥꯏꯀꯩꯒ ꯈꯪꯄꯣꯟꯇꯦ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯆꯧꯕ ꯑꯗꯒꯤ ꯈꯨꯜꯂꯛ ꯏꯔꯛ ꯐꯥꯎꯔꯒ ꯕꯤꯁꯅꯨꯄꯤꯌꯥꯁꯤꯡꯒꯤ ꯈꯨꯡꯒꯪ ꯑꯃꯁꯨ ꯐꯥꯎꯔꯒ ꯂꯥꯛꯏ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛ ꯂꯥꯛꯑꯝꯒꯗꯧꯕ ꯃꯥꯜꯂꯤ 10ꯃꯨꯛ ꯑꯣꯏꯇꯥꯏꯅꯦ ꯗꯤꯖꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯑꯗꯨ ꯁꯤꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔ ꯃꯅꯥꯛꯀꯤ ꯔꯥꯅꯤꯔ ꯘꯥꯠꯇꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯐꯥꯔꯣꯏꯕ 4-5 ꯔꯣꯝꯗ ꯂꯥꯛꯑꯒ ꯌꯧꯕ ꯂꯣꯡꯒꯣꯏ ꯍꯥꯏꯕ ꯃꯐꯝꯅꯤ ꯂꯣꯡꯒꯣꯏ ꯍꯥꯏꯕꯁꯤ ꯑꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯦ ꯑꯗꯨꯕꯨ ꯑꯁꯤꯗꯤ ꯃꯌꯥꯡ ꯀꯩꯅꯣꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯀꯩꯅꯣꯁꯤꯡꯂ ꯕꯪꯒꯥꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯨꯁꯂꯤꯝꯁꯤꯡꯂ ꯁꯤ ꯂꯣꯡꯒꯣꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝꯗꯒꯤ ꯂꯝꯕꯤꯒꯁꯤ ꯂꯩꯔꯛꯄꯅꯤ ꯍꯥꯏꯌꯦ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯧꯕꯨꯛꯀꯤ ꯃꯌꯥꯏꯗ ꯎꯔꯤꯕ ꯁꯣꯡꯉꯤꯕꯁꯤ ꯂꯣꯡꯒꯣꯏ ꯈꯨꯃꯟ ꯅꯠꯇꯦ ꯈꯨꯅꯧ ꯍꯥꯏꯕꯅꯤ ꯈꯨꯅꯧ ꯍꯥꯏꯗꯅ ꯑꯁꯤꯗꯁꯨ ꯃꯩꯇꯩ ꯌꯨꯝ 3-4 ꯂꯩ ꯍꯥꯏ ꯑꯗꯣ ꯃꯩꯇꯩ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ ꯅꯠꯇꯦ ꯑꯗꯣ ꯂꯣꯡꯒꯣꯏ ꯃꯅꯨꯡꯁꯤꯗ ꯆꯪꯖꯔꯒ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯃꯐꯝꯅꯤ ꯑꯗꯨ ꯆꯪꯖꯒꯦ ꯁꯤꯁꯨ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯃꯌꯥꯡꯅꯤꯅꯦ ꯃꯌꯥꯡꯅꯤ ꯑꯗꯣ ꯂꯣꯡꯒꯣꯏ ꯆꯪꯖꯒꯦ